Paukjadi yumpam oiba maruiba pau kharab de tawjari lupa crore control doiga lakh taraga humdoi sajik leibagi scam da chenaba Lalu Prasad ki bail hearing October 8 da Jharkhand court da chatharagane lupa crore control doiga lakh tara humdoi taba sajik leibagi scam da chenaba hanagi Bihar ki chief minister amadi Matm amagi Rashtriya Janata Dal RJD ki supreme Lalu Prasad Yadavna Jharkhand high court da jamin da thadorakna tharakiba bail laubagi hearing Lagliba October 8 da apex court asida chatharagani haina agency ki pauna phongdorakle RJD ki saknaraba leader asi powder scam ki case ka mari leinana hearing chatharaba matung haukiba sok lising ani tarani pangi January thada Jharkhand ki court na sahi manga chupna jail da leibagi conviction piduna state ki jail da leirakhibane Makatan haksang ki phibam yenglaga sarkarna akhanaba arrangement ama tawraga Ranchi de base tawba Rajendra Institute of Medical Sciences RIMS ki special ward ase jail oina designate tawraga institute ase ki director ki pangloda oina layingduna leiribani su aire Matm ki Bihar ki Chaibasa treasury de ki lupa crore control de henba jamlaba senfam ase sajik leibagi namada sajik Suklei Leitana lei hejinduna treasury amadi bank official singa lauduna duna Louthoklmba ki charge da Lalu masamak mamangda jail ki bandi oina thamkiba leikhre Special ward asida natana jail da sahi humakai muk leirakpadagi masa yamna soksilakbaga loinana health ground da sahi manga ki tam chudana thadoknanaba Lalu ki okil council oiba senior advocate Kapil Siban Center da Congress na lusingba UPA sarkar pairingai matamda Union ISRD minister oirambagi khudangda bail pibagi petition file tawrakpadagi Jharkhand High Court ki justice Avres Kumar Singh na saba single bench na bail hearing matam nauna lepkhibani chu hairi Panbajabadi CBI na bariba powder scam ki tongan pa case taruka mari leinana haukiba sok lising ani tarahum dagi September kontra da Bihar ki trial court amana takiba rai matung ina sanglaba sahi manga jail da thambagi conviction parliament ki membership dagi disqualified tawba amade makhatana vote lepa jandabagi wafam laikhrabane court ki ruling asi sahi dumaki December thada Supreme Court hearing chathabada Lalu masamak bail bikhraba matung CBI na nauna lakolakba powder scam ge atopa case ahumga mari leinana sok lising ani tara taret ke December kulhumdoi da makhataba conviction pibasu laikhre haire amromda Lalu gi okil Kapil Sibal na bail pinana batharkiba pre-petition adugi matangda CBI gi maikai degi argument hearing gi chance pinaba apex court asina nauna mup tawkhre haire Atoppa pau amadana job card doctor amagi ming pansnduna ani suspend toukhre Laikai da leitraba doctor amagi ming job card jumbu oina ming panchilaga mahaki mari chungthok thokna daba Nupimacha amada job card pisilaga thabak chubagi wahuda chenabani aiba gram rozgar sebak GRS ani thabaktagi suspend toukhre Rural Development and Panchayati Raj SIRDC Director P. Gojendro Singhana Godek Piduna Thokiba order amana thabaktagi suspend tokraba GRS ani adudi Keinou Gram Panchayat posting taba District Program Coordinator Bisnupurna Ngaikhong Khulen GP di utilize tawriba GRS and Gita Devi amadi hana Keinou GP da lairambadagi tawbul GP da transfer tokraba GRS TIs Bisnonath ne aire Makoi Animaction Trans Civil Service Qualification Control and Appeal Rules 1965 ki matung ina khudaktagi suspend tawkhibane Makoi animak suspend tawringi ki manungda director ki ayaba yaudana station thadokpa yaroi haina palle panbayabadi Keinou Gram Panchayat ki 1 number 5 ke job card pibada Suklei Leitaba imung amada ming lana pansilaga matam changna Sel Louthoklmba loinana laikai atuda leitraba Docter adubo jum adugi mapuni haina lana pansilaga mari chungthok thokna daba Nupimacha amabo job card pahilaga kumja sok lising ani taraga nipan ki March kontra dagi hojik phawa thabak suhanduna leram kibane India lenga ki Ministry of Home Affairs da medical officer mioi asida department na hanglakpada thigatlubadagi khangba ngamkibane loidana mahak masamak tang taraga humdoi tha taraga ni thoi chok lising ani tarama pandagi tang tarama mapan tha taraga ni thoi chok lising ani taraga mapan job card chuki aniso upload torami haibo wafam laikibane Amaromda Naga Accord draft finalized Toukhre sign tawba tawdaba national NSN IM ga makhatana wari chararoi Naga Accord ki draft center na finalized Toukhre adumapo NSN IM gi yamna maru oiba demand tawriba Naga ge tongan ba flek ki matang dadi yakhidre NSN IM na Naga Accord draft asida sign tawba tawdaba makhatana wari chararoi haina center gi maike dagi phongdorakle Makhatana hairibana Naga Accord ki final draft ase NSN IM na janing drapasu atopa Nagaland ki armed rebel group sing amasung digital civil society organization singa athubada sign tawnaragani aire security force na airibadi NSN IM ki general secretary moibhan lujingba lupasi ki section amadi aujuk bawa peace accord asida sign tawnabi aroiba oina ayaba pidre adumagwa peace accord asi sign tawba tawdaba aujiti NSN IM ki court leire
Nagaland ki atop stakeholders sing nadi sahi yaulaba Nagaland ki insurgency problem asi losinana bagi namakta finance draft agreement asi approve tawre. Naga rebel group singa negotiation chathariba asi ki matangda haibana issue ayamba horosin purakre peace accord asi sign tawnabagi ayaba leire amade draft agreement asi finalize tawre aina Ministry of Home Affairs ki source amana haire. Hauzik New Delhi the draft agreement asi finalize tawnabagi leiriba Naga Tolki Prime Minister gi Invoy amasung Nagaland Governor Aran Rabi leiriba asigi matangda security force na hairiba na haukiba numit tarani ki mamangda NSNIM gi General Secretary Moibana losingba kangbu amasung Intelligence Bureau IB gi losingba singa wari sana kiba leire haukiba numit tarani rom asi NSNIM amasung IB gi officer singi marakta makata na mipam pangthok nimbasu leite Naga rebel gi leader gi kangbu amana hauji chathariba wari asida chamamnaba thoganaba honare IB gi officer singa chathagiba santi gi wari aduda NSNIM gi maikete gi pukhalakkiba tonganba flake amasung constitution gi wafam adudi yakhidre singningkhaiba da building amadi gari sing chendhakre nong kana chubadagi Mizoram gi capital Aizol gi awang nongpok thangba sidaida leiba Jamabok locality de leba ko kodumita thokiba singningkhaiba gi asobo thodok amada building ane bus ama car ama chendhakre Police ki matung ina ningkhaiba gi singningkhaiba gi thodok aduda mi siba natragana sokpa gi paudi phangkhide Police ki matung ina thodok adu lebak pokpagi numidang lebak pokpagi nongthilpung ahuma khairam tabada thokibane hanadagi singningkhaiba gi thodok na sogalapa mafam aduda amuk khanna makhata na singningkhairak to na mathon ahungi concrete building ama amasung atoba building ama chinthakibane building ani makmamang gi singningkhaiba gi thodok na maram oiduna bi leina khidrabani aire landslide aduna maram oiduna ahangba bus amaga loinana car amasu chenthakre amadi building amasu ningkhaikhre mafam adu leiba imung kaya sabhagadaba mafam singda hongdok ankhre haina police na phongdokhe RAT kit lising ni fu thunglare CM testing kit what kani haibagi myamna mi paiba pokpi gano RAT rapid antigen test kit lising ni fu ngasi imphal da thunglare haina chief minister N Birena phongdokhe COVID-19 laichat laksin pada mi pum kudimaki daita lai haiba wafam chief minister na thamlautuna laichat asi thengnana ba honabada asobo thodang loriba health worker sing volunteer sing community organization sing local leader sing amade police na kathokpaga amade kathokpaga loina loriba thodang bo leingak asina thagatli haike Union Ministry of Health and Family Welfare Ministry of Home Affairs and ICMR na piba guideline amade SOP lengak na chap chana ngak na thabak lokalle miam na so center na matam gi oina semdok laga pirakliba guideline sing ngak na chatpiu aina apel tawke state asido so unlock to gi process horok padagi miam na so mahusa gi punchida hanjindarakle adubo COVID-19 ki laichat asigi positive oibagi sangdi wangkhalakliba na aikona section dabadi mathaudari aina so chief minister na section bo wafam thamke Hauki patha khara asida state lengang akan bathabak lokot padagi positive oibagi sang nemna leire aduga phagalakpagi sangsu wangkhalakli amade sibagi sangsu nemle asiguma phibam asi leibana unlock ki tangkak jangsin duna miam mahusa gi ponchida anjinba amade development activities sing tawnabagi tancha adu phanglibani aiba wafamsu thamke Chief Minister na laichat asi punna thengnamin bagi mahi oina state asigi positive oibagi sang sopnagi sada 4.77 leiribani masi national average kat yangnarubada yamna nemlabani Laichat asina asi ana yorok pada lengak na nuai taba pogi adubo sibagi changsu sada 0.64 oiduna national average dagi jamna nemli aduga mioi million amagi manungda mioi lising marfudara sama yang kai taruk test to pangamlipa asisu national average dagi jamna wanglabani haiba wapamjo si minister N Birena phongdokhe COVID-19 laichat lantheng dang asi phawada state lengak na lupa crore humpogi mathakta sading toukhre marwaina sading toriba area di COVID testing quarantine center angdokba COVID care center angdokba amade mapandagi halakpasing handling tawbadane adobo state asigi resource ta awat pa leijaragaso laichat asi laksina na balengak na hanba leitana thabak tawgani aina chief minister na phongdokhe Chief Minister na ai Docter amadi expert sing na numit kodingi oina COVID-19 ki oiriba phibam kupna yangchin baga loinana positive oibagi sang phagatki bagi sang amade sibagi sang na chingbaning thina monitor tawbaga loinana ICMR Home Affairs Health Ministry amadi World Health Organization ki anoba report amadi revised protocol sing ningthina lakholle Mahi kasigi matang da hausiti hena khanglak paga loinana positive oiba miosing home isolation tawbada Ministry of Health and Family Welfare na ayaba pire masi lebak ayambada amadi state ayambada tohonkhre positive oiba mioi chatruk hena mai pakna home isolation tawkhre aina so minister na thamkhe marga sida Manipur da leikhidaba marfu sure positive oiba tarani Surabadi Atoppada Sndokte Docter ani nurse ani grade 4 ani positive oire
Haukiba pung kunmari asida COVID-19 positive oiba nupa ani James ta laikhidre amade Manipur dal laikhidaba COVID-19 positive oiba migi masing marpu sokre amarom dana haukiba pung kunmari ki manungda Central Armed Police Force ki personnel taruk yauna miyo chani ni phuma pal laichat asidagi positive oire laichat asiga wangaloi amasung health care assistant director Docter Khoirom Sasi Kumar mangangna thokpa jerol amaki matung inna Impal East ki istagi sahi humra manga suraba amaga thawbal dagi sahi ni pu suraba amaga James ta laikhidre State asigi oina laichat asina maram oira laikhidaba masing marpu sure hairi James tagi phangba pau amagi matung ina laikhidaba mi ani mangasi ayuk laikhidaba ni amasong makhoi ani maghana dagi auna diabetes ta nai hairi Doctor ani nurse ani grade 4 ani positive oire Swachatpur District Hospital ki doctor ani amasung nurse ani jauna mioi taruk COVID-19 positive oiba dagi gynecology and obstetric department ngasi dagi auna tingjenkre Swachanpur District Hospital ki medical superintendent Doctor T Balak ku ki kunghin thador pacherol amana hai department asigi doctor ani nurse ani amasung grade 4 employee ani punna mioi taruk COVID-19 positive oiba thengnare mioi taruk positive oiba thengna ki ba asina maram oiduna ngasi nubidang pung tarit makai tabadagi department asi thingjele aina palladuna MSK cherol aduna hai phibam asida maternity and gynecology what na naming chalaroi amade hana leibasing disaster tawkhiroi maraga sida aligarh da su sahi yamna nauri benopi meja ama mabung thokpa amana namduna ejjat manghnkhre dagi layang bhangamdana sikhre Uttar Pradesh ke Hathras district Dalit jati ki maunaha amma upper class da leiba mei marina chaba kyang rep khutpu amana rep tawraga arkibagi asobu wathok ama loisindringai gi serakta state asigi Aligarh district ki Iglas police station ki manung chanba khul amadasu sahi yamna nauri binupi masa amma mabung thokpa Mandomchagi Machana Ejjat Manghnkhre dagi layang bangamdana sikhre aina agency ki pauna phongtokle police ki case history matung ina masagi sahi manga khakta ngari binupi masa asi Haukiba September taraga mangada mamaga pokminaba Mandomchagi Macha asina mahak masama ki mayumda hanjen nupi oibiki ejjat mangan bigibane sahi khara ki mamangda Hathras district ki manung chanba Sadabad area da leiba mayumda apok pamama laikhidabadagi Mandomchagi yumda matam khara saidangduna leirakpane amade Mandomcha asisu thawdok thokpa numit adudagi thepam khangdana mangkhre aire victim Nupimacha ase rep ki thawdok aduna maram oiraga sathina asok kapan nangbadagi social organization khara ki matingda September taraga tareta manak leiba Jawahar Nehru Medical College and Hospital da phibam luna pukatun layangkhibaga loinana anabagi phibam ehna lochilakpatigi Delhi da leiba Safdarsjung Hospital da pukatun makhadana layanglamlaba matong tha asigi mangada layangbangamdana sikibani aina Aligarh ki senior SP Muniraj ji na ngasi media da phongdokhe Social organization amagi khudangda apokpa mapana Nupimacha asi makhura thokpa amana mayumda leiminabagi khudongchaba lauraga mi leitabagi tanja yenglaga ejjat manghnkhre aina Iglas police station da haukiba September 12 da complaint ama thangalakpadagi case lokholaga inquiry chatharaba matung sahi tara manga khakta ngairiba teenager rapist makhura adu phaba ngamkhre makata ba wang pohongbagi thabak chathare Mandomcha adugi statement lohnaba honabada thipam khakna mangkhre haiba khangbadagi police chaithoklaga Panna Bohonari Aina Senior SP na Pongdoke. Taudoka Sigamari Lena victim imung manung hupna Iglas police station the Laklaka Mandomcha Pavangam Dabadagi Amade Piglipa Anga Ngak Pisen Bipangam Dabadagi Akanba protest Aure Aina social media the Pau Tagalapadi SP Masabakna police station Asigi station house officer ISO Pravin Kumar Man Mathomas Kangdapagi Charles the Tabaki Suspend Toukhre. Police na aujik lotuna lairipa Mandomcha amadi rapist mabung adugi mathakta laukhalaba FIR case asigi spirit amadi victim Nupimacha asigi imungna haukiba thakai amarom sida sangkhiba chating kupna paraga district administration na lupa lakh taragi tengbang chen pikre haina Aligarh ki district magistrate Chandra Bijoy Singhana phongdokhre aire aroibada content sing asigi maroiba pau khara asiba pautam jariba Manipur local news YouTube channel amadi Facebook page asidagi yang biri punamuk putaka jari loinana channel achina domda kanarabadi subscribe like and share to wakau higano punamuk po amakana thakachari